Ngarang Laibak asigi Kontamari head oina lariba Yingthaugi Sana Konungi geta Laibak macha tadaba Laibak asigi I mandaba mawongda IPS officer amana tawgi matagum tawkiba thawong adu contempt tawgan loinana logi eba thabak sing governor amadi India government da khudaktagi lokhatlu thawong adu fatte haina condemn tawrubada communion line da pusindanaba pumnamaki mafamda kong masaru semgat lukki assistant secretary arambam naukamna phongdrole wafam asingasi Ising Tembi Tongbam Tingelda Poinung Noma Panba Torongamadilina Fondokibani. Ingtaugi Chanakun Sangaga, Mana, Tawhidaba Tabak, Taxi Kasikai Tabak, Mayamacha Tarambadu, Koi Kunguru like Pamlen, Semgoluki, Tomisina, Yaningdaba Amasung, Marina Nava Governor Amasung, Marina Nava, Indiago Mengi, Puning Chikinjari, Masida, Achumba, Miang Chengbi Nava, Koi Kunguru like Pamlengi, Tomisina. Koi pung chikinjari koi Manipur ilepak asida laibireba jat khudimaki mafamda karigumba mafam khara thamjage madudi koina ngasi ngarang ingthau sanajawa amasung masida koigi IPS koigi themting ngasabana chathari thawong du koina yaningdo phongdok charisi jat phurup naibagi thawong nachade manamdi koigi customary head haibasi Manipur lariba jat khudimaki koigi head ni